Lakhipuronline puthokjaba April ki tang kunmathoi irai numit ki Khomjinba Pao tabirase ahanbada maroiba pau puari ki record kayamarom yauraba lamai crore ama henba avilek patal web portal asibu pradhan mantri na thagat paphongthokre Rajya ki mahima singh mantri Dr. Ranos Pegu nongma ki oiba khongchatang asi Karimganj da lakadori Assam da nonglin lungsina yum kai ateka kai nangkiba madi awana takiba singda sel gi mateng pinaba khangan kre Manipuri Scheduled Tribe Demand Committee Assamna Manipur High Court ki judgment taramna okre Late Arambam Nripendra and Jaya Saki Memorial Football Tournament 2023 Kasar Lakhipur Khumanda ngasidagi hauduna pangthoklagani amasung KSA Jiribamna sinduna nini chupna pangthokpa Jiri Sports Meet loisinkre Haujik mapung oiba pau tabirase National Archive ki puari gi record kamarom yauraba lamai crore ama hena yauraba Abhilek Patal web portal asibu Pradhan Mantri Narendra Modi na thagat paphongdokre National Archive ki tweet thread amada Pradhan Mantri na apenwa phongdokladuna masidi puari amasung nat ki hiramda thawai yaujaba singi thoidokna pungning chingsingadaba thawong amani haina phongdokle Panba yai hairiba portal asida login tawraga Barak Tampak amadi Manipur ga mari lainaba lira ba record kamaram yengbagi kudong saba phangle Rajya ki mahima singh mantri Dr. Ranos Pegu nongma ki oiba khongchatang asi Karimganj da lakadori ngasi ayuk Kumbirgram da thunglaba matung garina Karimganj tamna chatkani Karimganj College ki Platinum Jubilee ki loisin tharomda mahak saruk jagani matungda Pathar Kandida Nikhil Birsumpriya Manipuri Mahasabha gi mifamda mahak saruk yagani aduga ngasi adumak Guwahati da hankigani haina pawasina makhatari Handakta nonglin luksina maram oiraga yum kai ateka kai nangkiba mati atei awana nangkiba singda sel gi mating pinanaba Assam ki Revenue and Disaster Management Mantri Jogen Mohonna jila kuding makta khangan khre nonglin luksina mapung phana tekraba singda lupa lakh amaga lising kun khara amangata thokpada lupa lising mari nonglin luksina laikhidraba imung manungda lupa lakh mari Pibam thina sokapan nanglaba singda lupa lakh ani pinanaba khangan khre loinana nonglin luksina awaba nanglaba singbo mateng pangnana bagi tamak NDRF amadi SDRF ki miyosing sem sadanu lahin khre hairi Nungairaba pau kanagumana masa masagi dukan singda mini ATM thamningba lairabadi mini ATM gi tamak pau phauna biragu Haubam Communication and Services Mobile number 7002 786 983 da pau phauna biu High Court of Manipur na pirakpa judgment amada Manipur laingakna chayol mari gi manungda mitei maitai bo Central ST list chalhanaba Manipur laingakna Central Government ta recommend taunanaba piragliba judgment asibu Manipuri Scheduled Tribe Demand Committee Assamna taramna okre Loop ki working president Khaidem Kanta amadi General Secretary Dr. Maimum Santi Kumar na thokpa cherola mada High Court na piragliba judgment asi malengi mitei kudingmaki damak khallaga pirakpa judgment amani haina lawi haiba wafam phongdorakle Manipur laingakna recommend tawiba matamda Manipur da leiriba mitei khakkita oiba wafam pandaduna Mapan Manipur da khunda leitaduna leiriba mitei sing Scheduled Tribe ni haibagi wafam Panbinaba Manipur ki CM gi pugning chingsiladuna Manipuri Scheduled Tribe Demand Committee ki General Secretary Dr. Maimam Santi Kumar na wakadasi thamlakle panbayai Assam dasu mitei singbo Scheduled Tribe list chanbinanaba lupasina matam kaya gi mamangdagi demand tawduna lakhe adubu Manipur da hana lauthoki sanu haibagi wafam hairakibagi wafam laikrabani maramasina Manipur sarkar na ST gi matang da larokpa step kudingmakna mapan Manipur da khundari pamiyoi singi maraibak lepada mateng oigani haina Dr. Maimam Santi Kumar na phongdorakle amaromda loop ki working president Khaidem Kantana High Court ta case tawduna favorable judgment ama poraknanaba honakiba Maitai tribe loop ki thawu basingbo tawimal khangbo lakle
High Court of Manipur na Miteibu Schedule Tribe lista chananabagi damakta demand kaya thamlibasigi mathakta historic oiba judgment ama ngarang pibirakibasi malemda hingiba Meitei Kanglup khudingmakki laibakta sanara tambathin bani haijaningi Meitei Tribe Union na thamkhiba demand amadi thangatkhiba wafam adu High Court na chummi haiduna Meitei gi favor da ꯑꯩꯈꯣꯏꯁꯤ ST ꯑꯃ ꯑꯣꯏꯅ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯖꯖꯃꯦꯟ ꯄꯤꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝꯗ ꯍꯤꯡꯉꯤꯕ ꯃꯩꯇꯩ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯩꯖꯔꯝꯕ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯦꯇꯁ ꯑꯗꯨ ꯍꯟꯖꯟꯅ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗ ꯗꯤꯃꯥꯟ ꯀꯌꯥ ꯊꯝꯕꯗ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯣꯃꯤꯇꯤ ꯑꯁꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯑꯃꯁꯨꯡ ꯍꯥꯏ ꯀꯣꯔꯠ ꯑꯁꯤꯅ ꯄꯤꯔꯛꯂꯤꯕ ꯖꯖꯃꯦꯟ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯣꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯈꯥ ꯇꯥꯅ Manipuri Schedule Tribe Demand Committee Assamna thamjaningbadi Manipur leingakna warep lawbiba matamda recommendation Government of India da pibiba matamda Manipur da khunda leitariba mitei khaktagi interest natabida malemda pan Manipur da khundariba mitei khudingmakki interest da aikoi mitei khudingmakse ST ni haibagi wafam ase palhanjaningi Kasar nungpho lekai da leiba ireima imagi chahigi irat kumon thorongwa iroinana ikai khomnajariba East Lakhipur Jilla Parishad member Kabrabam Ongbi Anita Devina April gi tang kunda solar light ani khak ireima imagi damak laisengi akoibada khenbiramle masigi damakta ireima lairembi management committee nungpho gi secretary T Robindra Singhana thagachapa phongdorokle April ki tang kun mathoi ngasi irai numitagi April ki tang kun humdoi phawba chathagadaba late Arambam Nripendra and Jayasakhi Memorial Football Tournament 2023 Kasar Lakhipur Khumanda pangthoklagani 5A side league cum knockout football tournament asigi ahanba mana oina lupa lising kun amadi trophy anisuba mana oina lupa lising tara amadi trophy aduga loinana best player amadi best scorer na chingba mana sing atai su jauri panbajai tournament asi Arambam Priyotam amadi mahaki machil manau imung manung loinana Khuman youths na silangduna pangthokpani Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthokhanduna I tongda leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobiu ngasimak lengsim birago energy healing center first floor Smile Market Central Road Silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layengzari Chief Consultant Dr. M. Santikumar Singha Lifestyle Medicine Consultant Harvard School of Medicine USA Certified Mobile number 9435070286 Jiribam ki Babupara da leiba Jiribam Higher Secondary ki sanabungda Kanglaipak Students Association KSA Jiribam District Council na nini chupna chatharakiba taranithoirak suba Jiri Sports Meet ngarang loisinkhre loisen bagi tharumaduda Jiribam ki Zonal Education Officer TH Amura se chanu KSA Jiribam District Council ki President CH Achau Singh KSA Head Office Imphal ki Vice President Seram Hemjit Meitei Jimwak Jiribam ki President TH Jini Devi KSA Jiribam District Council के Advisor Bonson Lauriam Amadi IPSA Jiribam Branch की Vice President G Ibohal Sarmana Chief Guest President Amadi Guest of Honor ओइना सरuk याखे लोइसन बगी Sports की सरuk अमा ओइना Manipuri Students Federation MSF Jiribam District Committee Amadi The Democratic Students Alliance of Manipur Desam Jiribam District Council na football match ama sanake Desam na MSF fu goal ani suinoda maithiba piduna Desamna winner aduga MSF na runners up oiki best player na MSF ki sanaroi Y Newton na oiki makata na Waset amadi Jimwak ki ima singi oiba thori chingbisu sanaki Toromaduda Waset na winner aduga Jimwak na runners up taki amadi makok mathang takraba singda kudol pot piduna kai kumna jaki
अरोइबदा मरोइबा पाव अमुखन्ना पुवारी की रेकॉर्ड कयामरम यावरबा लमाई करोड़ अमा हेनबा अभिलेख पटाल वेब पोर्टल असिबु प्रधानमंत्री थागटपा फोंदोखरे राज्य की महिला मसिंग की मंत्री डॉक्टर रनोस पेगु नोंगमगी ओइबा खोंगचत ngasi करिंगमंसदा लाकदौरी आसाम दा नोंगले नुंगसिना यूम कई अतेका काई नंखिबा मदि अवाना ताखिबा सिंगदा सेल की मतेंग पीनबा खंगनख्रे मणिपुरी शेड्यूल ट्राइब डिमांड कमिटी आसामना मणिपुर हाई कोर्ट की जजमेंट तरामना होख्रे लेट आरामब नृपेंद्र एंड जयासकी मेमोरियल फुटबॉल टूर्नामेंट 2023 कासार लखीपुर खुमंदा ngasiदगी हौदना पांगथोकलगनी अमसुंग केएसए जिरिबामना सिंदुना निनी चुपना पांगथोकपा जिरी स्पोर्ट्स मीट लोइसिनख्रे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare।